Kano ni laibak thiba tugdog hai batare si Akampat kita laiba akhoi relief ki silnaw sing laiba kem tu da thokiba tugdog si laibak thiba ni adu amna mu nungai tabana mada kem ta leijaba mayam du da sumnagi memorandum piba khotpa tawbadu kaisu kaide adu rally nungli sinna ba khonna ba tawbi ba su phatta ba dilai ba adu wada amu nungai tridi sumnagi pawmi singsu police singsu mathau tawba chatpa ngata di oiraga su pawmi yo sokpa se yam nungai taba adu mathak angang sing khara su tear gas targa school gi angang sing khara su tear gas na pale kan tawdu ubuda yam nungai taba haitare aduna pawmi soiba dugi dang tai nungai taba saru ga jari adu ga isa sing soiba ke manung du da leiba mi sing sokpa su adu ai kari nong tang kamai to buno kari no to ga hujiki soiba pawmi dubu khut thari bu manung kari gino kamai to buno ikomna ai athuba matam da tor kan dai appropriate action sabsana ai logani aduga mayam da ai na appeal tongning su hujiki yamna tension leiba matam ni na policing su tension leiram gani adu oraga su police ase police ni akoi miyam praja gi live lan thum punsi ngang anaba leibani na akoi yaringa akoi di maximum restraint to goda bani madu mai policing da hainingi adu ga mayam su yaringa police ta kari da nasai police ki da su attack to bokhra wi adu hojiki pawmi ji ga di mai leine ram da nasai gi police ki maning na nung thaba ka dagi kaw bo khot pa khara rally da wi adu hojik ai na thoi ba sidi pam pawmi gi da thoi sidi pawmi gi sidi police tu na tholak pa da mamang da leijaraga magi sumnagi coverage to bo me adu hoi mai card yaw bo yaw da ba adu di matam matam gi security gi kanone adu he khut thaba se ai ma se condemn to he khut thaba I thong to bo si pawmi ma da madu condemn to we adu na I sab saba matik saba I khitang di ticket khige adu ga action sab chana loge na me am da thajba pizir ai kadum ari khoi adum ai soi ba koli do punam to ai government adum loin la yang ani magi ting haloi kai sto hol khoi loi to adum matamai boy hay mo munung da mayam da khangan jage aduga hujik soi koli ke du gi ai adum ai amju gi president secretary da ai kaino magi la yang na ba khon da du di ai gi side gi da mai khara mating pang ngai to loi pu to ne khun mai so pu sing government side